ꯆꯠꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯔ ꯉꯟꯇꯥꯅ ꯊꯣꯛꯆꯔꯦ ꯃꯔꯝꯗꯤ ꯁꯣꯝꯗ ꯌꯧꯔꯒ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗꯁꯨ ꯆꯪꯒꯗꯕ ꯂꯩꯕ ꯀꯥꯈꯠꯂꯦ ꯃꯅꯤꯡꯗ ꯒꯥꯔꯤ ꯂꯩ ꯁꯣꯅꯥ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯔꯥꯖꯗꯤꯞ ꯕꯥꯕꯨ ꯀꯧꯔꯥ ꯂꯒꯤꯄꯨꯔ ꯊꯣꯡ ꯂꯥꯜꯂꯦ ꯃꯌꯥꯝ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯒꯅꯤ ꯊꯥꯕꯜꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯈꯔ ꯄꯣꯊꯥꯔꯨꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯊꯥꯕꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕ ꯕꯕꯥꯒꯤ ꯅꯨꯄꯤꯒ ꯆꯠꯂꯦ ꯑꯗꯨ ꯃꯥ ꯂꯥꯛꯈꯤꯗ꯭ꯔꯦꯅꯤꯒ ꯂꯥꯛꯑꯦ ꯕꯕꯥꯒꯤ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯌꯧꯖꯔꯦ ꯃꯌꯥꯝ ꯕꯕꯥ ꯋꯥꯕ꯭ꯔꯥ ꯂꯝꯕꯤ ꯁꯥꯡꯉꯤ ꯔꯥꯍꯨꯜ ꯀꯩ ꯍꯥꯏꯒꯦ ꯋꯥꯕ꯭ꯔꯣ ꯈ꯭ꯋꯥꯡ ꯅꯥꯗꯣꯔꯦ ꯄꯣꯠꯆꯩ ꯈꯔ ꯄꯨꯁꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯪꯉꯒꯦ ꯇꯧꯔꯦ ꯏꯃꯥꯟꯅꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯩ A few moments later. ꯌꯥꯝ ꯀꯟꯅ ꯀꯦꯔꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯃ ꯊꯥꯕꯜ ꯆꯠꯇꯣꯔꯦꯅ ꯅꯨꯄꯤ ꯐꯪꯒꯗꯣꯏꯗꯥꯏꯅꯦ ꯄꯣꯁ ꯇꯥꯔꯦ ꯌꯥꯔꯦ ꯅꯪ ꯏꯁꯀꯤꯟ ꯀꯦꯌꯔ ꯇꯧꯔꯅꯨ ꯄꯔꯐ꯭ꯌꯨꯝꯒꯁꯦ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯃꯥ ꯇꯩꯔꯤꯁꯦ ꯋꯥꯏꯜ ꯁ꯭ꯇꯣꯟ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯃꯌꯥꯝ ꯇꯩꯔꯤꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯕꯨ ꯌꯥꯎꯔꯦ ꯇꯩꯕꯗ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯦ ꯇꯩꯕꯗ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯕꯜꯒꯤ ꯊꯣꯛꯂꯦ ꯈꯔꯇ ꯉꯥꯏ ꯌꯧꯒꯗꯕ ꯌꯧꯗꯣꯔꯦ ꯈꯔꯇ ꯉꯥꯏꯔꯦ ꯌꯧꯔꯦ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯃꯃꯤ ꯇꯥꯍꯜꯂꯒꯦꯀꯣ ꯃꯌꯥꯝ ꯊꯥꯕꯜ ꯌꯧꯔꯦ ꯑꯩꯈꯣꯏ ꯊꯥꯕꯜ ꯃꯅꯨꯡꯗ ꯆꯪꯖꯔꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯊꯥꯕꯜꯅꯤꯀꯣ ꯃꯌꯥꯝ ꯊꯥꯕꯜꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯗꯤ ꯆꯠꯂꯔꯣꯏ ꯑꯗꯨꯕꯨ ꯊꯥꯕꯜ ꯂꯥꯛꯄ ꯀꯧꯕꯅꯤꯅ ꯂꯥꯏꯅ ꯌꯥꯝ ꯁꯥꯎꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯏ
ꯆꯪꯍꯜꯂꯛꯀꯦ ꯖꯧꯔꯒ ꯑꯩꯈꯣꯏ ꯆꯠꯂꯤ ꯑꯩꯈꯣꯏ ꯆꯣꯡꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏ ꯊꯣꯛꯂꯦ ꯆꯠꯂꯤ ꯃꯌꯥꯝ ꯊꯥꯕꯜ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯁꯤꯅ ꯃꯊꯪ ꯁꯨꯕ ꯊꯥꯕꯜꯅꯤ ꯄꯨꯂꯞꯅ ꯂꯣꯏ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝꯗ ꯍꯣꯏ ꯍꯣꯏ ꯈꯥꯏ ꯂꯩꯌꯦ ꯃꯌꯥꯝ ꯉꯥꯏꯗ ꯂꯩꯔꯝꯃꯕꯣ ꯕꯕꯥ ꯉꯥꯏꯗ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃꯨꯛ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯕꯜ ꯂꯣꯏꯅ ꯍꯜꯂꯦ ꯌꯨꯝ ꯌꯧꯗꯣꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯃꯌꯥꯝ ꯁꯣꯏꯗꯅ ꯐꯪꯅꯁꯤ